Praise the Lord. Ahanba magtada yengbiriba amasung tabiriba nungsijarabe chilinaw iche chelima pabungsing marupsing ojasing mayam pumnamagpu dayanan laishram amasung aigi imung manunggi family ki maikaidagi ikai khumnajari amasung yaifamangol supizari kanbibagi mapu Jesu Christa ipa ishorna yengbiriba adombu ektakaidaba phattabadagi anayektagi kanbiduna manung matam chadana senaba thokkadoba leiramba taragasu adombu kanbiduna thambibo isanu siduna fomduna ekhoigi pap kokpiduna amuk hingatuna humni suba numite hingatuna mayam ekhoibu loina biriba taibang panbagi aroba matamda amuk lengbirakadoriba ipa Jesu Christa gi thaujal adom singa matam chupada loina bibo isanu haiduna ipa ishorgi mafamda khurumjari mayam prayer taujari mayam masi ekoi family gi maiki degi se amakhaktang ipa ishor bu thagatchaba ise amakhaktang mayam da tahanjarake ipa ishor da khudol tamjage mayam ekoi taminasi amasung ishor bu thagat minasi asigi tayong male mase nomo gi phattaba henjilaklaba matam masida ekoi ishor da naksanjabagi ipa ishor gi wahi injabagi matam ni haibase mayam thamjari mayam ekoi na ngasi sakchaga dawri basidi aigi punsi asida Jesu amuk ukhini haribe se sini asigi se aina angang oiringai da taaba phangjakibani amasung ekhoina leiriba mafam sida ekoi gi tachau bisajit mahakki ekoi gi pharmacy gi manakta bhara piduna Mizoram dagi lakpa pu donga haiba Christian gi missionary ama leirami haina tajaba phangi adugi mafam duda ipa ishorna ipa gi sanglena se sahan bibani Praise the Lord. Ekoi taminasi phabiragadi adom susakpio aigi punsi asida Jesu amuk ukhini aigi punsi asida Jesu amuk ukhini mana amuk lakpada mabu unani soidana aigi punsi asina Prabhu Jesu nungsiyo mana haiba sing ilu Prabhu Jesu nungsiyo mana haiba sing ilu mana nangbu kubini ningthiraba sargada aigi punsi asida Jesu amuk ukhini mana amuk lakpada mabu unani soidana aigi punsi asina aigi thawai asina magi wasing taraga aigi thawai asina magi wasing taraga thawai asi harawi mana aigi thawai ni aigi punsi asida Jesu amuk ukhini mana amuk lakpada mabu unani soidana aigi punsi asina aigi thawai asina magi wasing taraga aigi thawai asina magi wasing taraga thawai asi harawi mana aigi thawai ni aigi punsi asida Jesu amuk ukhini mana amuk lakpada mabu unani soidana aigi punsi asina mana lakpa matamda aina mabu okani mana lakpa matamda aina mabu okani
haiba mapubu aigi punsi asida Jesu amuk tukini mana amuk lakpada mabuunani soidana aigi punsi asida Prabhu Jesu nung siyo mana haiba sing ilu Prabhu Jesu nung siyo mana haiba sing ilu mana nang bukubini ningthira basargada aigi punsi asida Jesu amuk tukini mana amuk lakpada mabuunani soidana aigi punsi asina Amen Mayam Holy Bible na Prabhu Jesu Christ na anirak suba oina wayan nabagidamagta lakani haibase mafam kayada yawi adubu ay mafam amakhaktang dagi pathokserake fongdok piba pandup amagi padataret amasung nipanda asum na hai yengu mahak na leichin galoina na lenglakli mit khuding na mahak pu ugani amasung mahak pu ta na thinkiba sing phawbana su mahak pu ugani aduga mahak ki maramna malem gi jati pumnamak na tengtha na oigani hoi adumak oigani amen aidi alpha amasung omega ahanba amasung aroiba ibungo na hai oiriba oiramba amasung lakadaba ingam ngamba duni amen pathokraba ipagi wahai asibu tajariba matik leiba wahai taibang panbagi mafam pomnamakta ipana tharaba haiba ipagi ahingba word of god oiriba ipagi wahai asibu tabiriba domda ishwar gi thauja lakpo isanu mayam aikogi family ase Jesu Christ khangamba family nate ai isamak Christian yadabagi maramna haugi laini migi laini khalambagi maramna compound da sangduna akhoi mi manga tarukna manaraga ahingda pastor amabu phuramba adugumba mini adubu ishor na ingonda uthok pirakpa matamda ipa ishor kanano haiduna ai khangjaki amasung aina phugiba pastor gi makhong pairaga aina kappase aigi hakchangda ai siramga daurabani adubu yengba ngamdaba mihun yam kanna chongba chatpa ngamdaba wakhanda adum pa punamak gyan tarakpadagi haurakpadagi tawrakkiba phattaba punamak ningsingduna leiramlabani adubu Jesu Christ na ibu hatoknabagi damakta nahanba oiramdre aibu kanbinabagi damakta ipagi lambi da swarga gi lambi da pubinabagi damakta oibiramle thagachari mayam amasung madugi matungda aigi punsi ase ipa ishor nahakini nahakna sembirakpani Bible na hai dekhoi imagi pukmungda leiringai dagi khandok pikre kanagumba misak amana Jesu Christ bu kanbiba mapuni haibase hekta loksinba ngamde ipa ishor na kauthokpiba yaudragadi Bible na hai imagi pukmungda leiringai dagi khandok pirakpani amasung ipa ishor gi thaujal fangjabadagi di mayam Jesu Christ ipa aibu ngakpiu aigi iral kokpiu haiduna mayam aigi punsi leijekhibani amasung ishorna nandi aigi chanupani nangi pap kokpikhrabani ngasidagidi aibu thagalu aigi thagol tau haiduna phongdok pirakpadagi aina tawjabani amasung aigi nupisu Sukrista yarambanate mahaksu adubu aina makhut pairaga adum tumamdai daga prayer tawbi amasung nong mamagi mangda nupi ahum khak laaga phingau seli hai magi di marai bakta Jesu Christ gi cross Jesu Christ yaubra haina yengba lakpa nupi ahumna mangdani magi mangda aduga nupi amana magi di marai bakta Jesu Christ gi cross yauri hairaga thadu amaka chatkhi amasung madugi matungda igi nupi na khara khara ishor se khangak pa khara khara haurakre aduga nongma igi thabakki pallaga leiba aise ONGC da thabak tawjaramani adubu thabak mawong chana raktadana yumda leikhibani matam kuina yamna awana su phangkhre amasung nongma numidang ama aina tumkhraba matungda igi nupi na numidangi pung 12 aidi pung 13 12 ka tarakpa swaida Jesu nangna achumba ishor oiragadi aigi nipana khuramiba nangse achumba ishor oiragadi aigi nupagi palliba thabaki pause hujimak hayen birau haiduna mahakna ishor daga haita na khurami hai aduga pung 13 makhai 12 muk taba matamda mana mit usallaga khurami ngaida khangna daba number amana call tawrei unknown number amana aduda mahak khangi amasung number khangdabagi maramna mobile lo switch off tawsallaga matumgre
nongalakpa matamda mana ingonda hai aina ngarang Jisu nangna chumba ishor oiragadi aigi nipagi palliba pause thabaki pause hujumak hayen biro aina hairakpa matamda nupa ama misak amana phone tawrei ai khangna dabanina switch off tawkhre amuktang tawraga yengu haina haibiraki madugi matungda aina tawjaba matamda aigi thabaki paw hairakpa oirami mayam numitudagi aigi nupina su phajana khangkhre Jisu ahingba ishorni Emmanuel haibagi arthade khoiga loinaba ishorni wari sanaba yaba ishorni Bible pabiu wahang punamaki pakhum Holy Bible da yawi mayam adugi matungda ichanupi se mayam chahi tha taret subada igi nupina delivery tawbani mase bathroom da su pokpani yararoi haiduna khalambani ICU da tha hum thammo haibani mayam adubu ipagi thaujal dagi ICU da numit manga ni ka thammaga puraga lakpani amasung ishorna ngasi detect kaidana thambire aigi chanupa yaima magi su punsida fattabana aikoina leijariba dukan sida mangda khogi bhutna namamme haiduna makhanauda musinmuna dak taraga leirami khut masa mangagi kanamsu yengbiu yaraktre doctor na su khangdabani mase khangdri haiduna yengakte akhang haina su yengbiraktaba matamda ipa ishor haiduna prayer tawjabadagi mathanda fakibani chanupa ahan su magi punsida su mayam ipa ishor gi thaujaldagi ngasi phawda tekta kaidana thambiribani awaba anaba phattaba setna khainaba yagadaba kayadagi ipana kanbibani mayam aikhogi punsi se ipagini ipa ishor ne khoibu mamal piduna leibibani mayam maramaduna ishor gi thogol tawjabani mayam khanduna yengbiu chilnau sing Jisu Kristana haibiramba wahai punamang asidi loina thunglare Jisu Kristana hai madudi wayen yathangda leiriba ishorgi wahai dagi kama amasung bindu ama mangbadagi taibang malem mangbane hena lui ishorgi wahai ase asuki matik pangal kalli mayam Jisu Kristana hairamba punamang asidi thoglare fattabase nongmagi hengalakli fattabase mangoi loiroi mayam nongmagi hengalakani mase ishorgi wahai ni haiba matam sida Jisu Krista mahak lengbirakpagi matam ni maramaduna kanbigadawriba loina bigadawriba thadok pidaba ichanupi amasung ichanupa haiduna kauba lambi achumba amasung hingba ma khaktani aigi ipalna nattanadi sargada chalo ena haibiba taibang panbada khwaidagi hena mising yamba misingna thagatnariba dharma khaidokpa lakpa nataba mahak thajaba matamda karigumba ama hongdu haiba leitaba chatnabi hongdu inat hongdu haiba amatta leitaba dharma hongdu haiba leitaba ishwar gai khogi mapa machagi mari thambiba pap chenbai khoibu dharma chenba haina kaubiba thajaba mahakpu lemna kanbigani haibiba Jisu Krista ipa ishorgi wahi pabihau ipa ishor thibihau maramdi wayen nabagi damakta mahak lakadawre Jisu Kristana yengbiriba punamapu loina bibo isanu mayam yengbiriba adom singi damakta ikhoi prathana tawjarake yengbiriba adom aina maming khangbadasu yaubiramba yai khangdabadasu yaubiramba yai adom singi damakta ishorda haijage ishorna punamak punarams thagacharipa ishor hallelujah 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 masigi fajaba numit pine bibagi damak thagacharipa sarga malem taibang pan sembiba maro lohumbulai sembiba ipa ishor sarga na phamba loibiriba ipana kuthagachari fattabai khoibu ipana kanbirakpani ipagi thogol gi damakta ipagi sakhi gi damakta lauthokchari phongdokchari kanbiba mapu Jisu Krista mahak ishorni mahak leisem birakpa mapuni mahak ti nungsibagi ingthabagi jubarajni mahak na kanabusu laman khumde mahak na kanabusu hatokte mahak ti kanbibagi mapuni pa ishor yengbiriba ipabu khangdaba oiragasu khangba oiragasu mayam gi damakta haijari ipabu khangba oiba taragadi hena thawaida hakchangda pangal hapiu ipabu khangjadirba oiragadi mekhoi sokpiu ipa maramdi ipana hai punamapu ipana nungsi dharma chenba amasung pap chenba animakpu ipana nungsi maramdi dharma chenba amasung pap chenba animakki mathakta numit thokalli amasung nong tahalli ipa ishor ngasigi wapau se tabiriba kanagumbagi hakchang nungaitaba anayak leramba taragadi ipa Jisu na hak na hai aigi hakchang da taba dakphamna naba fare haiba ipagi wahai do release tawjari anaba ekpa punamak lauthokpiu ipa ishor anaba ekpa fahanbiu ipa Prabhu Jisu haina kaujaba punamak pu ipana kanbiu ipadi kanbibagi mapuni ngasigi wapau se lemna manghan bidaduna thawai kaya khomba ngamba pap cheli ai kanbifam leite karigi hingibano khangde shirage haiduna khalamba taragasu maikoi sokpiduna Jisu leiri lambi lei thong mayam ama hangdorakani nangi ahingba asani living God ni mahakti Jisu na nangbu nungsi haibado maikoi gi thamoi da khangba oirsanu Prabhu Jisu ipagi achumba taibang malem da he lakpa oirsanu thawai kaya ipana sargada thambibo oirsanu pukning hongjo singbu na chai khogi family na
ipa matik chadaba amasung ipa na nungsibiba aikoina khang heita heita khangda Prabhu Jisu nahakpu thagatchari ipa na nungsi na lausinbiu nacha aikoigi prayer tabiu ipa nacha nupa Prabhu Jisu na loibi khiba thabak tagi lakpa thaujala punamakpu yombiu thawai asengba Holy Spirit pavitra atma na yengbiriba punamakpu sokpiu amasung inungsiba lomda kanbibagi lambi lomda hingbagi lambi da changjaba yaba oirasanu Prabhu Jisu gi mingda khuramjaribani amen.